पाइखꯠपा हौरगनी हाइना ZEO Zone 1 Suseta Kumukchamna फोंदोखरे UTLA amadi LTT gi lanmi masel nongmai kapna bagi thodokta UTLA gi lanmi ani sire marina soktuna laikanakre amadi Baby Sana Mihat Kamari Lenana Sem Kiba JAC na Manipur gi Governor Dr. Nasma Heftula unaduna memorandum pisin bagaloinana langla langjin puthoknaba takshinkre Kurumzari Times of Manipur Nungthil gi pau meeting tabiri basingbu luchingbina taramna okchari hauzik pau sandokna pizari School Singda Free Plastic Zone Oihannaba Imphal West District ki manungda leiba School Singda thabak paikhatpa hauragani haina ZEO Zone 1 Suseta Khumukchamna phongdokre Wafam asi ngasi Khuyathongda leiba ZEO Zone 1 gi office ta pangthokpa Imphal West ki manungda leiba Eco Club School Singda check manasing yenthokpa ki thoramda phongdokhibane District Implementation and Monitoring Committee na Manipur Pollution Control Board amadi Ministry of Forest and Environment and Climate Change ki meeting makhada pangthokpa check yenthokpa ki thoram aduda Manipur Pollution Control Board ki scientist KS Tomba amadi DIMC Imphal West ki Member Secretary Dr. TS Hemanandasu saruk yakhi Imphal West ki manung dalaiba Eco Club hangba school chamaga humbudra mangada check ki manasing ZEO Zone 1 amadi scientist TS Tomba na yenthokhi Scientist TS Tombana Ministry na pirakpa senfam sing asina Eco Club hangba school sing na ningthi na thabak tawduna akoi bagi fibam phagatna ba honasi school amamamda lupa lising mga gi senfam asina mahairoi singda uwa yokhatpagi leihanna ba honasi haiki ZEO Zone 1 Suseta Khumukchamna haikibada Zone 1 gi manung dalaiba Eco Club sing asina mahairoi singda uwa thabagi kanabasi amadi manghanbagi mangjaba sing khanganbiu Imphal West ki manung dalaiba school singda free plastic zone oihanba thorang lokhatle ahan boina school kharada paper na semlaga yenthokpa hauragani haiki Sagi school singda angang singda paper bags amasung cloth bags saduna sagi anak padalaiba school gi vicinity dalaiba vendor amasung shopkeepers singda yenthokpagi thoramama poi 13 da pangthok chagani Khulai paiba laloba masel nongmai kapna bagi thodokta loop amagi mioi ani sire marina soktuna laikanakre Thodok asi ngasi ayuk angan bada Fijol District ki manung chanba cycle fai amadi sungphumun village ani gi marakta thokkibani Thodok asi gi matangda police tagi phangba pau gi matung inadi khuthokna bagi thodok adu United Tribal Liberation Army UTLA amadi Liberation Tiger of Tribal LTT ani gi marakta thokkibani Thodok adu da UTLA gi lanmi ani sikhi aduga anina asok apat nangkhi haire Laikhidraba UTLA gi lanmi ani adu Fairjol village ki Khongjang village tagi Silent Mon atopa ming Marcus sahi kuntra amadi Lunmin Thang atopa ming Maino kawi makhoi animak thodok thokpamda laikhidabani soklaba sing aduna LTT gi lanmi singi makhoi mari gi manungda none dagi Lalboy chahi kuntra taruk apokpa Thangkhojang aruba fibamda laikanari thodok thokpamda police amadi Assam Rifle gi kangbu changsinduna thiba humbagi thabak chathari hairi Baby Sana Mihat Kamari Lenana Sem Kiba JAC gi Mihut Kangbu Amana Manipur gi Governor Dr. Nasma Heftula unaduna Mihat Asiga Mari Lenana Memorandum ama pisin bagaloinana misi asigi langla langjil tidok piduna achumba wail PBU haina taksin kre Mioi nipana saba JAC gi Kangbu aduna ngasi ayuk pung tara makhairom taba matamda Governor ga unakhibani hairi Thangmaiban Maisnam Lekai Dalaiva JAC gi loisangda pangthokiba paugi mifam amada JAC gi convener L Gyanesorina haukiba September mangada Manipur gi Chief Minister N Birena JAC na taksiliba wafam sing thabakta onthokadabani haina thajaba piraki adubu ngasi phauba hairiba wafam sing adu thabakta onthokpagi mami tadri mahakna makha tana haikibada governor na JAC gi warol taraba matungda CBI da case asi khara thuna paikhat pinaba haigani haina thajaba pirakle adubu JAC na thakiba matam loisilakadawrabanina JAC na thamkiba wafam sing thabakta thuna onthok piraknaba amukasu lenga ki pukning chingsinki Memorandum pisin bagaloina na honorable ekoi madam sida governor sida koi thamjaki haubudagi ekoi baby sana na July gi tang 19 da sidana leire haibagi paudam dagina ngasi phawda changsilagiba punamak thodok wa thok punamak
maram punama khoi governor da koina wari lijai baby sana legi dabagi adugumba pausing adu media gi khutang da tabadagi tha amagi mamang da koi gi police ki commissioner si kauraga mana magi report sing yengi amasung mana CBI da state ki maikai da gi di magi maikai da gi di CBI na baby sana gi case si paibiro haidana si tha ki ba leire adubu madugi reply laktri ngai ri hai case ki macha koi gadoriba 164 statement magistrate na lawna basi amu thamjai adu mana haibirakpada hojik lawbada achumba khara phangba wagadaba mali aduna CBI na pairakanda CBI na adum hairiba 164 statement na se lawrasanu haidana aikhoida thambirai hojik paugi marak thadna atenba break amatang lominasi Mega Monsoon Offer. Be a lifetime subscriber of Lumjingba Times daily newspaper at rupees 10,000 only. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi no food item singi mahok kangla bada ngauroi do kana bu leibu Kangla. break ke matungda makha taba pau pizari go to village ta laktuna all age widow amadi disability singi apply tawkhraba mioi lising kun romda pension gi paisa hapnaba thorang toba loire mamang chahi gi oina tha taruki all age widow singi senfam amadi disability gi na tha tara nithoi gi senfam ngasi social welfare gi director NG Utamna kapthokre social welfare department gi office ta pangthokpa pau gi mifam amada senfam sing adu beneficiary singda yahonnaba kapkhibani Director NG Utamna Makhata Raduna National Social Assistance Program gi Makhada Mamang Chahi Lisingani Tara Nipan ki oina Chahi Amagi Indira Gandhi All Age Pension, Indira Gandhi Widow Pension Amadi Indira Gandhi Disability Pension Scheme gi Senfam Pithoktana Lerambani Adubu Hojikti Department na kan hotnaduna Mamang Chahi ki oina All Age Amadi Widow gi Tha Taruk Amadi Disability gi Tha Tara Nithoi gi Senfam magi account da kapkhre Amaromda all age amadi widow gi oina mamang chahi gi warhoba tha taruk amaga handak chahi gi tha taruk amaga punna tha tara nithoi gi su athubada kapnana ba thorang tore ngasi kap khiba masingasi all age ta mioi lising nifu Kamapanga chamapal nifu taret widow da lising mariga chamaga taret amadi disability da chamapan marfudara mathoi punna lising yankai mangaga supna nifu mangani aduga apunba senfam na crore taret ka lakh kunga manga lising marfuga taret romni aduga tha tara nithoi ki senfam lupa crore tara mapan lakh tara humdoi rongi senfam su lakh tuna leire Masida natana state na piba oleski higok machugi kat singsu lisingani tara nipangi March tagi lisingani tara mapangi February thagi senfam su account singda kap khrabani Masida natana mamang da pangthok khiba go to village da pension gi thagalakba application sing aduda oleski senfam phanganaba Manipur sarkar gi akhanaba thorang amagi matung ina chaurakna mioi lising kunda senfam sing pinanaba thorang tore haiki हाइरिबा पेंशन जिगिजु हाना लेरमबा बेनिफिशियरी जिंगिदी अखोय दुम डिस्ट्रिक्ट तौरगा लोइना कापा लोइगरे अदुगा अनौबा बेनिफिशियरी खनगदबा गो टू विलेज दा एप्लीकेशन थारखिबा खोटखिबा मयाम जिगिजु स्टेट गवर्नमेंट ना अचौबा अवांगबा थाकी वारी अममा लौरगा मसिगी तोंगाना करोड़ मंगा हापगा मी लिसिंग कुंदा अथुबा मतमदा अखोयना मणिपुर ओल्ड एज पेंशन गो टू विलेज गी खुथांगदा एप्लीकेशन थाजलखिबा जिंगजी अखोय पैसा कापथोअनी सुमाइना तौदना अखोयगी लैता लाइरा अहलमन जिंगसिदा यामबा यामदबा मागी लुपा चनीदंग था थागी ओइरसु मधु फंगजरगा मागी नुंगाइजबा वखंदा नुंगाइजबा फावबा मागी नारक येलकपदा मधुना हिदामता लैरसु कानाजबदुना अखोयगी पांदमनी
aduna lemhuriba chithariba mayamsi akoina athuba matamda kapthokpa nam yanabagi damakta asoi chumthokpiraga office da contact tawbiraga remaining NSAP gi benefit mayamsi jo khoi 100% kapthoknaba honajage lamdam asida potchai mamal atiapak na wanglakpa amadi cheng marangkaina fangdaba asigi matangda lengakna hakchin na lawbaga loinana miyamda ahongba mamalda fangallu haina All Manipur Women Social Reformation Development Samas Nupi Samas na lengakta appeal tawrakti ngasi lamfel da leiba nupi samas ki loisang da pangthokpa paumi singa unaba amada nupi samas ki president TS Ramanina lengak na miyam gi yaifana bagidamak ahong mamal da fanghaliba cheng asisu chang naina fanghandaba asi laibak thibani Chengi mamalna atiapak na wanglaklingai cherakta lengak na ngasi fauba chamang takpa thingdana leiba yaningde athuba matamda lengak na chamang takpa thinggadabani loinana lamdam asigi kaithella yoliba pot ki mamal lengak na lepiu natrabadi pot yoliba singna yoning mamalda yonduna leire Prime Minister Narendra Modi na lisang chatpa nongmada thingba ngamlaga cheng taklaga matamda chamang takpa thingba ngamloi doribano haina lengak ta hangbaga loinana ngasi Manipur gi governor chief minister amadi KFNPD minister da memorandum amasu pisilagani hiram asigi matangda lengak na athubada thabak oina onthorak trabadi miyamga loinana akan makhongjang kya changsilagani haiki ngasi di amuktang sarkar da hawbo ina moidam tang khangan gi ji matung da khoina haiba tadraga di khoina angam ba sakti makha da ko na tauji ngasi gi damang ta dimi maron dam tapi ji haibani khutak ta chamang thing ba lek pi yu cheng do kutukan da yoliba kutha manga pi ba che khoi cha ba ngam da ima ni ngasi phau chara hele wan ba ngam da na no ma da pi na si ba cheng chera ma phangdre ba aduna khutak ta sarkar athuba matam da masi kaching ko yam puna mak yang chen bidra amuk taina jing si ahong wa mamanda phangan biu nang na pi punamak hawai siwai punamak tangi punamak si ahong wa mamanda phangang biu hai ba pam ni Cradle for Disabled Union CRAFTU na sinduna embroidery amadi tailoring tamna ba vocational training center ama haunabi matung ina ngasi yaripok PSK OCSU oidiba Craftu gi chairman MD Riazuddin Sahana yaripok tulihalda hangdokre Thauramadu da Craftu gi President Abdul Razak Moiching Mayum na asi hangdokliba vocational training center asi disabled singi chaukat khongthang gi damakta khallaga chalaigadauba center amani nama soiraba pangal thoktraba khudimak amato oibagi wakholon thaminaduna kan honaminasi aikhoigi marakta lingjel manadaba mawongda uttana kanagumba kharana Craftu bu lana uhannaba hotnariba asi tawbiganu haiki mahakna makha takibada Hangdokliba training center asi Andro Kendra gi MLA su oiriba Manipur Sarkar gi Forest and Environment Minister TS Syam Kumar na achauba thodang lobibadagi ngammani haiki Cradle for Disabled Union hairiba differently able persons in khaki oiba union asi miyoi kharana sinaduna haibadi one community da base tawraga linkhatpa Union ni haiduna propaganda tauribase taubigano mayam so please don't stop from this day those people who are differently able from the Imphal East district can join here we will cooperate each other we are just a family we are the one we are the weaker section asiga iroina ngasi aikoina vocational training program center ma hangdokchari se aikogi honorable minister na yamna chauna matin pangbibadagi aikoina hangtokpa ngamjabani People Resource Development Association PRDA Bisnupur gi additional 8 RP project ki area singi oiba community members singi oiba mifamama PRD gi conference hall da ngasi pangthokre thormadu da Action 8 Guwahati gi regional assistant manager Rehena Rahman PRD gi secretary L Suranjoy assistant secretary Dr S Roman amadi Action 8 LRP project ki sponsor coordinator T Latarani na chingmana saruk yaki Thoramadu da Bisnupur district ki tongan mafam singdagi lakba community members singna saruk yaduna laumi singi awaba amadi madu koknaba project asina paikhat payaba thabak thoram sing amadi lenga ki loisang singa kusamnaduna paikhat payaba thorang singi matangda kupna khanaki
Amuka sona aten break amatang longminasi. Hello Food Express na adom adom gi matam manghandana home delivery tawbagi khudong chaba pijari. Ngasi mak housing mak adom na adom gi mobile da click ani khak nabiduna Hello Food Express ki apps asibu hapchin biu. Apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapada leiriba Manipur gi apamba hotel singdagi mahau leina chabiu. Atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchab silobi. Hello Food Express, your favorite food delivery. Nupani kaina kumai rau za atek pubi de leishari ngai dana aduda puniga dada puniga ngasi de kaino yare nung phadoksu koi pubi bedo akhoi di phangjadrabani ngai khone ai wasisu yam nungai pawni ne ahum lak suba langbal kaithel pangthok ka dawre ajidi kaida hapta kai jimuda asing leira mane DS Enterprises kaisam thongna khudol tamliba ahum lak suboina pangthok ka doriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba langbal kaithel adidi yam nungai ni adi miyamdo nangonda ne yengba chalusena ne haige toriba AIYF Manipur State Council na sinjaduna lamyanba luching purel hijam irawat ta tribute tawjaba kunmari raksuba state level jananeta hijam irawat saithai sei changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna Jain Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalten Imphal Manipuri gi sejak pisingna form hamtang nobiduna masida upcoming singer na saruk yabiyo aduga masigi competition asi khalaliba sejak singidi amna soba platform mo idini Manipur gi nongle khalak libi singna saruk yabiyo kunmari na suba state level jananeta hijam irawat saithai sei Makataba paum kana pizari Manipur University gi Physics Department linkhat ki bagi mapok kumon thoram ngasi department asina sinduna pangthokre Physics Department gi conference hall da pangthokhiba thoramadu da department asibu linkhatna ba hona bada achoba thodang lokhiba Professor MC Arun NK Sharma RK Garcia amadi TS Jakendra da achamba khudol pot piduna ikai khumna ba utki thoramadu da athoiba mitunglen oikiba MU gi administrator Journal Singna Physics cyber subject asi yamna topa magun leiba subject ama oibata natana miyoibana leiriba malem asigasu yamna naksinai maramaduna karigumba thabak ama tauba matamna pukning changna tauba tangai fade haiki When I look at the universities in Manipur, I see every year, like last year, about 12,857 students passed BA and BSc, and we admitted about 800. Milan amadi language department anina maitai mayek iba paba hayautraba miyoi singbu mapum phana iba paba hayanabagi damak chahi khudingi changsilakba khongthangi saruk ama oina ngarang Assam gi Bon Terapur da pangthokre haina Milal gi cherol amana hairi cherol aduna makha taribadi Assam gi Sonai Lairikon Kasar dasu makha tana maitai mayek tambibagi khongthang lokhatlagani haire Sun Club Bongsangai gi Yangkai Mari Suba Mapokumon Thoram Ngarang Club Asigi Ground na Pangthok Pagaloina Chahi Asigi Oina Class 10 amadi 12 ki parikha da mark wangna phanglakraba miyoi sing amadi national amadi international gi thakta medal phanglakraba maikai adongi sanaroi singda khudol pot piduna pukning thogatkre thoram adu gi saruk amoina Sun Club na konba area da mayai kaba nisa chaba amadi yonba thingba amadi nambul amasung Waisin Turenda Mosil Danava Warepsu Lore Hairi Hauze amuk sanabagi pau fangbigane Chaliba tha sigi tang tara manga dagi kun fauba Punjab University Chandigarh da pangthokadoriba tara nipan suba Junior National Wushu Boys and Girls Championship ta Manipur gi mahut sinduna saruk yarugadaba wushu sanaroi nupa nupi puna kunga taruk ngasi hummal lampak tagi lamthakre Yaifal lamthabagi achamba thoramadu International Peace and Social Advancement IPSA gi President Joy Chandra Konthaujamna lamthaki
ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯒꯣꯜ ꯂꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯄ ꯑꯃꯗꯤ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯇꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯎꯁꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯞꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ngasi ayuk phongkhiba manipur gi pauche singda kari kari maroiba pau yaukhibage habado mayam punamutang khangminasi Lamjingba Times Innovation Incubation and Startup with IPR Positively ki workshop hokre Agus policy da NIT gi mahiroi amadi directors na thodang lohningi Ranjan Malem gi suicide case singi manungda cha da kuntradi India amadi China da thokle Jungam loigi ke CBI da sino khongjang da sokhiba sing matik chaba compensation piu Babies na misi CBI da sinana ba thajaba pikhiba matam September 15 fawba ngaigani JSC CM ki escort amasung PSO singda CBR gi maramda awareness pangthokre Sangai Express second nifu khudingi mi amadi matomta sizari baby sana misi September 13 tagi makha khongjang satharakadori Kanglaipaal singjamai police na amuk fazin kre jail da leiruba Myanmar gi muslim mari khusin nakre Pokna Fom Chief Minister MLA sing Imphal da thunglare luchingba sinbagi matang da di kanamata na wangango haiba yakhidre Kidney lalonbi thabak tobi nupi ama Chandigarh da fare Suicide haibasi cha da cha mangak thokpa yaba wakhal lainani Health Director CGM na samon tawkhiba police personnel ahum court ta lakre Framework Agreement na Manipur amasung Nagaland da kari oirakpa yai haiba kanana su khangde lorho Governor Award amasung RK Sanatombi Award yanthokre Educational Institute Sing Industrial Sector Onthok Libasi Mityang Sanghausi Ranjan Naharol gi thaudang Chandigarh thapak pigani haina moithem tawduna puraga kidney transplant tawnana ba hotnaramba nupi ama fare Governor Award amasung Sanatombi Award yanthokre Education asi industry oino unarakpa afabanatte Dr. RK Ranjan Babies na misi thigat hanana ba CM ga yanaki basing mirai bire JSC Apaba samajama oinaba lairik laisu haiba changi M Nara Judicial custody da lairiba Kanglaipaal singjamai police na re-arrest tawkre Huyan Lanpao Manipur da foreign tourist lakpagi sang haukiba chahi ama makhairom asida khang hen galaklei Kidney lalonba khutpu da yawba Manipuri nupi ama Chandigarh da fare namthak tawduna purga kidney lokthokna ba hotnarambi ama rescue tawba ngamhore jail dagi thadokhraba Rohingya mari Myanmar da khusin nakre JAC September 15 fawuda matik chaba thabak paikhalaktrabadi akanba khongjang sangsilagani Governor Award RK Sanatombi Award lan thokre Sana Laibak Manipur dagi PGI Chandigarh da kidney yon bakangbu police na thugai krai kidney transplant tawkhiba Manipur singi bari makhong tikat kadori single use plastic ki makhal taruk sizinadana balenga ki yathang school singda single use plastic sizinadana ba thawrang lokhatlu Manipur da angang sing masa machanja sijabagi sangwang khatlakle Dr. Rajo lenga ki thabak ningthena lokhidabana Naharul Sing Employment Exchange da mingchanbagi chang asum hanthare STDC gi khongjang sagotkani Ichel Express Nedagi Guwahati mifam da Amit Sahana CAB chanahangani hairubada Assam gi miyam mai hokre Guwahati da tongan ba mifam yaruraba siam halakre Biran Ministry gi Major Reshuffle National Leaders singi mityang makhada pangthokadori tongan ba sinpham gi miyoi sing da award pikre Babies na misi September 15 fawbada yanaki pasing thabak to onthok trabadi akan bakhongjang chatharagani JAC Iraibak Mahiroi singbu industry oino onthok loidabani RK Ranjan Governors Award amasung RK Sanatombi Award yanthokre Dissident MLA singna ningba kairabasu NPP na BJP gi National President Amit Shah ga unakre Magistrate ki mamang da chamaga humpumari statement lobiu Aroibada maroiba pau amukana fangbigani School singda free plastic zone oihanaba Imphal West District ki manungda leiba school singda thabak paikhat ba hauragani haina ZEO zone 1 suseta khumuk chamna phongdokre UTLA
amadi LTT gi lanmi masal nongmai kapna bigi thodokta UTLA gi lanmi ani sire marina soktuna laikanakre amadi Baby Sana Mihatka Marilena Sem Kiba JSC na Manipur gi Governor Dr. Nasma Heftula unaduna memorandum pisin bagaloinana langla langjin puthokna ba takshin kri Hauzik Faupagi Times of Manipur nungthil gi pau matang asida loishinjare meeting tabiri basingbu amukana kurumjari